Luhongba numitki ayuktuni imung animak punglang langi. Lanchagi imung dana ayuktu borbarton lakbagi mayamdu ikoi shinduna lay. Laikaygi ahal singsu luhongbagi hangba lakpa mayamna sumangdu supik hek thali. Mapamang limsungay mayamduga haraw wari watay tawri. Laikaygi laysabi macha singsu chahay yenaba hotnabada thabak chili. Ngayhak layraga awunput thilakbaga loynana pham thabasu lagli. Madu loiraga numidangi lai jana thaknaba luhongba chatkadaba gari masing thabak mayamdu mathang sindoi. Lanchagi marup parisu korausu thainagi classmate ataisu lagtuna thabak mayamdu mateng pangba yauri. Nganthoigi mapuraiba jingkhaisu lagtuna thabak mayam ama yausili. Mama hemasu awad apa mayam ama lairunaba kaithel kagre. Nganthoisu awad apa mayamdu yengsinaba mathak makha chenbada ngayhakta sangde. Mangoldasu arang phamlaktuna kwa tanga hairuk lairuk mayamdu semnaba kanna hotnari. Mayamdu koilang heklangi marakka sida lanchasu wakhaldo inungta nungaije. Thoibibu call tawduna wari sananingbani adubu thabak yambaga mayam leibaga message sama oina thajeli. Somda thoibi hoigi imungdasu punglang langi. Mangol joksu mayam laklibado haraw wari watai tawnari. Mama lay masu machana happy haiba khuding happy khinaba khudakta kaithel kagre. Mandom cha punisu mayamdugi awat apa koi chen duni yengsili. Bobo su laikaygi mamanaba singa loinana machegi awunpot thilluba halaklaga mandopki decoration tawribadu mateng pangsili. Makhuranandosu ayuk nganna yauragle. Hek yaurakpaga awat apa mayam ama yengsili ngayhakta pothade. Thoibi kundo lengnaba ayuk anganbadagi makeup artist laktuna loishinba loigre. Sagaygi angang nupi macha anidu lailengba yaunanaba thoibibu ngaiduna lay. Thoibi thamba leikhok setli phaneka chanana lay machugi wangkhai phi ama ningthijana insili. Khwang yauna sangba amuba samlang adusu jum launa ningthijana thathai. Fijol aduga chanana oigi napada takhelena chomsu nemtakna chinsili. Tumtak tawbana tona duda thilliba chandal mapum adusu mangalay na ngalare. May thongduga chanana chinbalda sangliba ayingba machugudasu kayadi hek pagjagre. Rasi lay bimichna ani adusu nasidi chinbalgi mang thaduna noglare. Awat balay trabi ingna fajabi may thong aduda bindi macha manamlibadu thoibibu thoine hena magun haplare. Thoibi loisinba loiraga kundo lengnaba thoklamdai phone do hangdoktuna yengi. Lanchagi message sama leirambadu ubada maithongdu mamon tawjai. Borgi barton sufangi nangbu lawba laknanaba thawrang tawbasu loire. Kundo do fajana leungko nanta lakadoini. Thoibi maithonggi minokdu lotsinba ngamdre. Nokmi tawraga message sama tharamlaga kundo lengnanaba mapanda thokre. Kundo do fajana lengi. Tamulan na lakpado ay sungayraga layramdoini. Soidana nga nalakpiyo ko. Wakhal masu thamoy maga haunaraga momon tawduna lengliba kundo paringdu soihandanaba jaksinna hotnajay. Kundo layrang sakhendi ingna ngawna laysat tamlibi. Layrang nangbu ubada ningol thamoy lamhenbidi manja manak yawninglay. Layna ama kelhanda likhok ama tekhanda paring oina semduna kishiliba langlasi thamoy anigi lipunni nungsibagi sakhini. Nungthilgi matam oiragle lancha phaijom pumyak puthoktuna sem saba haukhre. Wang chauraba sabal murti eduda setliba angoba phaijom pumyak kanglay ningthau machadagi sutade matik magulay mankre. Tena kakliba samkakaduda ngasidi army beret tupi adugi mahutta angawba koyet yetsinkhre. Pak chauraba lengjum aduda army major gi symbol asoka lion gi mahutta angawba lengyang yansinkhre. Khongda khurum tongsinkhre. Chinglemlaba maithong adu maru lukna nontharaga mama mapabu khurumlaga donbel khongduna laikai miyamga loinana nungsibi mabu lawba lakli ngasidi.
ꯂꯩꯀꯥꯏ ꯂꯥꯟꯁꯤꯜꯂꯛꯄꯗꯒꯤ ꯍꯧꯔꯦ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯗꯣ ꯂꯟꯆꯥꯕꯨ ꯌꯦꯡꯅꯕ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯣ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯗꯤ ꯃꯇꯤꯟ ꯇꯥꯕ ꯌꯥꯎꯅꯔꯦ ꯀꯂꯛꯆꯩꯗ ꯅꯤꯄꯥꯃꯥꯕꯨ ꯍꯥꯏꯅ ꯁꯣꯟꯅꯕꯁꯨ ꯌꯥꯎꯅꯔꯦ ꯃꯔꯛ ꯑꯁꯤꯗ ꯂꯥꯏꯕꯛ ꯐꯩꯗ ꯊꯣꯏꯕꯤ ꯃꯥꯗꯤ ꯍꯥꯏꯅ ꯈꯔ ꯑꯃꯅ ꯍꯥꯏꯅꯕꯗꯣ ꯂꯟꯆꯥꯒꯤ ꯅꯥꯀꯣꯡꯅ ꯍꯨꯠꯇꯨꯅ ꯇꯥꯍꯧꯏ ꯂꯣꯠꯁꯤꯟꯕ ꯉꯝꯗ ꯃꯥꯏꯊꯣꯡꯗꯨ ꯈꯖꯤꯛ ꯃꯣꯃꯣꯟ ꯇꯧꯔꯒ ꯊꯣꯏꯕꯤꯒꯤ ꯌꯨꯝ ꯇꯝꯅ ꯆꯪꯂꯛꯏ ꯊꯣꯏꯕꯤ ꯗꯣꯜꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯃꯤꯍꯨꯜꯁꯨ ꯃꯁꯤꯡ ꯍꯦꯟꯅ ꯆꯣꯡꯂꯔꯦ ꯊꯃꯣꯏ ꯃꯥꯁꯨ ꯂꯩꯇꯥꯐꯝ ꯈꯪꯂꯛꯇ꯭ꯔꯦ ꯇꯧꯐꯝ ꯈꯪꯗ ꯄꯣꯠꯂꯣꯏꯒꯤ ꯃꯆꯤꯗ ꯃꯈꯨꯠ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯈꯥꯡꯉꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯗꯥꯏꯅꯥꯁꯨ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯋꯤꯁ ꯀꯌꯥ ꯑꯃ ꯄꯤꯔꯤ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯐꯣꯇꯣ ꯀꯌꯥ ꯑꯃꯁꯨ ꯀꯥꯞꯃꯤꯟꯅꯩ ꯊꯣꯏꯕꯤ ꯃꯣꯃꯣꯟ ꯇꯧꯖꯩ ꯃꯃꯥ ꯃꯄꯥꯕꯨ ꯈꯨꯔꯨꯝꯂꯒ ꯃꯥꯟꯗꯣꯞ ꯃꯌꯥꯏꯗ ꯊꯣꯛꯂꯛꯂꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯨ ꯕꯣꯔ ꯀꯩꯅ꯭ꯌꯥ ꯑꯅꯤꯗꯨ ꯎꯕꯗ ꯍꯧꯈꯤꯕ ꯂꯣꯏꯅ ꯀꯥꯎꯅꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅꯁꯨ ꯄꯛꯆꯩꯗ ꯑꯣꯟꯊꯣꯛꯅꯁꯨ ꯆꯨꯅꯩꯗ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯁꯣꯟꯅꯩ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯁꯤꯒꯤꯗꯃꯛ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯋꯥꯇꯥꯏꯁꯨ ꯇꯧꯅꯔꯤ ꯂꯟꯆꯥꯗꯤ ꯊꯣꯏꯕꯤꯅ ꯃꯅꯥꯛ ꯅꯛꯅ ꯐꯝꯊꯔꯛꯄꯗꯣ ꯃꯤꯆꯤꯅ ꯂꯣꯟꯅ ꯌꯦꯡꯂꯛꯄꯗ ꯃꯃꯤꯠ ꯀꯨꯞꯀꯅꯤ ꯍꯥꯏꯕꯁꯨ ꯀꯥꯎꯈ꯭ꯔꯦ ꯃꯤꯍꯨꯜ ꯑꯗꯨꯁꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯆꯣꯡꯕ ꯍꯧꯔꯦ ꯏꯌꯥꯏꯗ ꯁꯥꯠꯄꯤ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯆꯤꯡꯅꯨꯡꯗ ꯆꯦꯟꯕꯤ ꯂꯣꯛꯅꯨꯡꯒꯤ ꯂꯥꯏꯖ ꯑꯇꯤꯌꯥꯗ ꯊꯣꯛꯄ ꯃꯦꯡꯂꯕ ꯊꯥꯖ ꯇꯥꯔꯝꯗꯥꯏ ꯀꯣꯔꯧꯒꯤ ꯉꯪꯔꯅꯕ ꯃꯆꯨ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯄ ꯃꯥꯂꯪꯕ ꯅꯨꯡꯁꯤꯠ ꯑꯉꯟꯕ ꯑꯌꯨꯛꯀꯤ ꯑꯔꯪꯕ ꯂꯤꯛꯂꯥ ꯐꯖꯕ ꯄꯨꯝꯕꯒ ꯆꯥꯡꯗꯝꯅꯔꯕꯁꯨ ꯂꯟꯆꯥꯒꯤ ꯃꯐꯝꯗꯗꯤ ꯊꯣꯏꯕꯤꯒꯤ ꯐꯖꯕꯗꯒꯤ ꯍꯦꯟꯕ ꯑꯃꯠꯇ ꯂꯩꯇꯦ ꯃꯉꯥꯎ ꯊꯤꯕꯤ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯖꯕꯁꯤ ꯊꯃꯣꯏ ꯃꯥꯁꯨ ꯃꯄꯥꯜ ꯅꯥꯏꯗ꯭ꯔꯦ ꯂꯨꯍꯣꯡꯕꯗꯨ ꯂꯣꯏꯔꯒ ꯊꯣꯏꯕꯤꯕꯨ ꯊꯤꯟꯅꯅꯕ ꯃꯌꯥꯝꯗꯨ ꯁꯦꯝ ꯁꯥꯔꯦ ꯃꯃꯥ ꯂꯩꯃ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯃꯄꯤ ꯁꯤꯟꯊꯔꯦ ꯃꯆꯥꯕꯨ ꯀꯣꯜꯂꯒ ꯀꯞꯂꯤ ꯏꯃꯥꯒꯤ ꯊꯣꯏꯕꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕꯗꯣ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯏꯃꯥꯒꯤ ꯃꯤꯠꯁꯤꯅ ꯎꯕ ꯐꯪꯂꯦ ꯏꯆꯥꯅ ꯆꯠꯈꯤꯕꯗ ꯏꯆꯥꯒꯤꯗꯃꯛ ꯏꯃꯥꯅ ꯕꯣꯔ ꯆꯥꯎꯅ ꯄꯤꯔꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯆꯔꯥꯅꯧꯗ ꯇꯥꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯃꯥ ꯊꯣꯏꯕꯤꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯃꯟꯗꯣꯝꯆꯥ ꯄꯨꯅꯤꯁꯨ ꯀꯞꯂꯤ ꯊꯣꯏꯕꯤ ꯄꯨꯅꯤꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯄꯨꯅꯤꯕꯨ ꯀꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯏꯃꯥꯆꯥꯒꯤ ꯊꯣꯏꯕꯤ ꯏꯆꯥꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯃꯤꯠꯀꯤ ꯃꯅꯤꯅꯦ ꯏꯆꯥꯅ ꯆꯠꯈꯤꯕꯗ ꯆꯥꯎꯔꯕ ꯌꯨꯝ ꯑꯁꯦ ꯄꯨꯡꯍꯥꯡ ꯍꯥꯡꯍꯧꯔꯅꯤ ꯅꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯅꯨꯡꯁꯤꯕꯅ ꯌꯣꯝꯁꯤꯟꯗꯨꯅ ꯋꯥꯠꯇ ꯄꯥꯗꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯄꯥꯟꯕ ꯑꯣꯏꯌꯨꯀꯣ ꯏꯃꯥꯆꯥ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯅꯨꯡꯁꯤꯕꯁꯦ ꯀꯔꯤꯅꯤ ꯍꯥꯏꯁꯤꯒꯦ ꯍꯥꯏꯕꯁꯨ ꯅꯆꯥꯗꯤ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯏꯃꯥꯆꯥ ꯌꯥꯔꯦ ꯌꯥꯔꯦ ꯀꯞꯀꯅꯨ ꯌꯨꯝ ꯌꯧꯕꯗ ꯊꯦꯡꯈ꯭ꯔꯅꯤ ꯊꯣꯛꯅꯕ ꯇꯧ ꯊꯣꯏꯕꯤ ꯃꯃꯥꯕꯨ ꯈꯨꯔꯨꯝꯂꯝꯂꯒ ꯌꯨꯝꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯄꯗꯣ ꯗꯣꯜꯒꯤ ꯃꯈꯣꯜ ꯑꯗꯨꯅ ꯍꯦꯟꯅ ꯀꯞꯅꯤꯡꯍꯜꯂꯤ ꯗꯥꯏꯅꯥꯒꯤ ꯃꯈꯨꯠ ꯄꯥꯏꯁꯤꯟꯗꯨꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯤꯕꯗꯣ ꯈꯪꯖꯤꯟꯅꯕ ꯍꯣꯠꯅꯩ ꯂꯩꯀꯥꯏꯗꯨꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯃꯤꯑꯣꯏ ꯑꯌꯥꯝꯕ ꯊꯣꯏꯕꯤꯕꯨ ꯊꯤꯟꯕꯗ ꯂꯣꯏꯅꯩ ꯂꯟꯆꯥ ꯍꯣꯏꯒꯤ ꯆꯥꯎꯈ꯭ꯔꯕ ꯌꯨꯝ ꯅꯨꯄꯤ ꯊꯤꯟꯕ ꯂꯥꯛꯄ ꯃꯌꯥꯝꯅ ꯄꯨꯡꯊꯟ ꯍꯦꯛ ꯊꯜꯂꯤ ꯁꯣꯝꯗ ꯂꯟꯆꯥꯁꯨ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝ ꯑꯗꯨꯒ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯤ ꯃꯌꯥꯝꯗꯣ ꯍꯤꯗꯥꯛꯁꯨ ꯈꯔ ꯈꯔ ꯄꯥꯏꯁꯤꯟꯅꯕꯅ ꯂꯟꯆꯥꯗ ꯈꯥꯏꯕ ꯍꯧꯔꯛꯏ ꯚꯥꯏ ꯅꯪꯁꯨ ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡꯉꯕꯅꯤꯅ ꯉꯁꯤꯗꯤ ꯍꯥꯎ ꯇꯨ ꯁ꯭ꯇꯦ ꯍꯦꯄꯤ ꯏꯟ ꯃꯦꯔꯤꯠ ꯂꯥꯏꯐꯀꯤ ꯇꯤꯞꯁ ꯑꯃ ꯄꯤꯕꯤꯒꯦ ꯋꯥꯇꯥꯗꯨꯗ ꯃꯃꯥꯟꯅꯕ ꯑꯇꯩꯗꯨꯁꯨ ꯂꯣꯏꯅ ꯇꯥꯅꯤꯡꯅ ꯃꯅꯥ ꯊꯥꯡꯒꯠꯂꯒ ꯂꯩꯅꯩ ꯁꯦ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯒꯦ ꯍꯥꯏꯔꯒꯗꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯂꯣꯏꯅ ꯏꯟ ꯇꯥꯕꯅꯤ ꯑꯗꯨꯒ ꯃꯣꯁ ꯏꯝꯄꯣꯔꯇꯦꯟꯠꯂꯤ ꯁꯣꯔꯤ ꯍꯥꯏꯕ ꯀꯥꯎꯕ ꯌꯥꯗꯦꯀꯣ ꯂꯥꯟꯒꯦꯔꯥ ꯆꯨꯝꯒꯦꯔꯥ ꯁꯣꯔꯤꯗ ꯋꯥ ꯂꯣꯏ ꯍꯥꯏꯁꯤꯅꯤ ꯃꯌꯥꯝꯗꯣ ꯋꯥꯔꯤ ꯃꯈꯥ ꯆꯠꯊꯅꯩ ꯂꯟꯆꯥꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯃꯌꯥꯝꯅ ꯉꯥꯡꯂꯤꯕꯗꯨ ꯇꯨꯃꯤꯟꯅ ꯇꯥꯁꯤꯜꯂꯤ ꯋꯥꯗꯤ ꯉꯥꯡꯗꯦ
ꯃꯔꯛꯇꯨꯗ ꯄꯥꯔꯤꯁꯨ ꯑꯃꯨꯛ ꯊꯦꯛꯆꯤꯜꯂꯦ꯫ ꯃꯦꯖꯔꯁꯦ ꯅꯨꯡꯉꯥꯏꯇꯕꯝꯗꯤ ꯂꯩꯀꯣ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯅꯨꯄꯤ ꯌꯨꯝꯗ ꯊꯅꯝꯂꯒ ꯊꯕꯛ ꯆꯠꯄꯁꯦ ꯌꯨꯝꯗꯒꯤ ꯈꯣꯡ ꯀꯥꯟꯊꯣꯛꯄ ꯉꯝꯗꯕꯅꯤ ꯑꯩꯗꯤ ꯊꯥ ꯑꯃ ꯆꯨꯞꯅ ꯌꯨꯝꯗ ꯂꯩꯔꯕꯁꯨ ꯏꯇꯨꯗꯣ ꯅꯤꯡꯃꯟꯕꯒꯤ ꯌꯨꯝꯗ ꯆꯦꯜꯂꯛꯅꯤꯡꯕ ꯐꯥꯎꯔꯤꯅꯤ ꯑꯗꯨꯒ ꯃꯦꯖꯔ ꯁꯥꯍꯦꯕꯇꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯈꯛꯇꯪ ꯂꯩꯔꯒ ꯑꯃꯨꯛ ꯈꯟꯗꯣꯏꯁꯦ ꯈꯔꯗꯤ ꯋꯥꯅ ꯊꯣꯛꯑꯅꯤꯕꯣ ꯑꯃꯅ ꯑꯃꯨꯛ ꯃꯈꯥ ꯁꯝꯊꯔꯦ꯫ ꯑꯗꯨꯅ ꯅꯨꯃꯤꯠ ꯈꯔꯅꯤꯁꯤꯗꯤ ꯁꯨꯡꯊꯥ ꯍꯦꯛ ꯊꯥꯗꯣꯛꯅꯔꯨꯔꯅꯨ ꯅꯠꯇ꯭ꯔꯗꯤ ꯃꯥꯅ ꯀꯞꯄꯒ ꯍꯦꯛ ꯂꯩꯍꯧꯕꯗ ꯆꯠꯄꯒ ꯉꯝꯗꯧ ꯅꯠꯇꯦꯕ꯫ ꯁꯣꯝꯗꯅ ꯊꯣꯏꯕꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗꯨ ꯂꯣꯏꯁꯤꯜꯂꯤꯅꯤ꯫ ꯉꯥꯟꯊꯣꯏꯗꯣ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯂꯛꯅꯕ ꯍꯧꯔꯦ꯫ ꯏꯅꯝꯃ ꯃꯤꯡꯒꯧ ꯑꯗꯨꯗ ꯊꯣꯏꯕꯤ ꯉꯥꯟꯊꯣꯏꯗ ꯌꯦꯡꯂꯛꯏ꯫ ꯀꯥꯏꯖꯩꯍꯦ꯫ ꯍꯣꯏ ꯏꯅꯝꯃ ꯑꯁ ꯃꯤꯡ ꯑꯗꯨꯝ ꯀꯧꯅꯁꯦ꯫ ꯉꯝꯖꯔꯔꯣꯏ ꯃꯤꯡ ꯀꯧꯔꯨꯕꯒꯤ ꯉꯔꯥꯡ ꯇꯥꯃꯣꯅ ꯑꯩꯉꯣꯟꯗ ꯆꯩꯔꯛꯄꯗꯣ ꯑꯩ ꯌꯥꯝ ꯇꯜꯂꯦꯕ꯫ ꯑꯩ ꯍꯥꯏꯅꯒꯦ ꯌꯥꯅꯤꯌꯦ꯫ ꯍꯣꯅꯦ ꯑꯩꯁꯨ ꯏꯅꯝꯃ ꯍꯥꯏꯕ ꯃꯤꯡꯒꯧꯒꯗꯣ ꯀꯧꯅꯤꯡꯉꯤ꯫ ꯑꯉꯥꯡ ꯃꯆꯥ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯤꯡ ꯑꯗꯨꯝ ꯀꯧꯅꯔ ꯂꯥꯛꯑꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯅꯝꯃ ꯑꯃꯨꯛ ꯀꯧꯖꯔꯒꯦꯕ꯫ ꯊꯣꯏꯕꯤ ꯃꯈꯥ ꯈꯨꯝꯂꯨꯗ꯭ꯔꯦ ꯅꯣꯛꯃꯤ ꯇꯧꯔꯒ ꯂꯩ꯫ ꯉꯥꯟꯊꯣꯏ ꯊꯣꯏꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯦꯟꯅ ꯂꯛꯅꯅꯤꯡꯕ ꯐꯥꯎꯏ꯫ ꯑꯗꯣ ꯑꯩꯈꯣꯏ ꯇꯥꯃꯣꯗꯣ ꯃꯃꯥꯟꯅꯕ ꯃꯌꯥꯝꯒ ꯐꯖꯅ ꯄꯥꯔꯇꯤ ꯇꯧꯊꯍꯧꯔꯦ꯫ ꯉꯥꯟꯊꯣꯏꯒꯤ ꯋꯥꯍꯩꯗꯨꯗ ꯊꯣꯏꯕꯤ ꯏꯉꯛ ꯉꯛꯅ ꯉꯥꯟꯊꯣꯏꯗ ꯌꯦꯡꯂꯛꯏ꯫ ꯍꯥ ꯇꯥꯃꯣ ꯂꯟꯕ? ꯍꯣꯏ ꯃꯃꯥꯟꯅꯕ ꯃꯌꯥꯝꯒ꯫ ꯍꯤꯗꯥꯛꯁꯨ ꯊꯛꯍꯧꯕ꯭ꯔꯣ? ꯊꯛꯇ꯭ꯔꯗꯤ ꯀꯩꯅꯣ ꯅꯤꯄꯥ ꯃꯌꯥꯝ ꯄꯥꯔꯇꯤ ꯇꯧꯕꯕꯨ ꯍꯩ ꯃꯍꯤ ꯊꯛꯑꯝꯒꯗ꯭ꯔꯣ? ꯑꯗꯨꯁꯨ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯀꯤ ꯅꯤꯄꯥꯁꯤꯡꯒꯤ ꯄꯥꯔꯇꯤ ꯍꯥꯏꯅꯔꯤꯅꯤ꯫ ꯇꯥꯃꯣ ꯂꯟꯁꯨ ꯊꯛꯑꯝꯒꯗ꯭ꯔꯣ? ꯁꯣꯏꯗ꯭ꯔꯦ ꯑꯗꯨꯗꯤ ꯏꯃꯥꯅ ꯈꯪꯉꯗꯤꯅꯦ ꯌꯥꯝ ꯉꯥꯡꯕꯤꯗꯣꯏꯅꯤ ꯑꯗꯒꯤ ꯅꯪꯉꯣꯟꯗꯅ ꯍꯦꯟꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯥꯡꯗꯣꯏꯅꯤ ꯇꯥꯃꯣ ꯐꯖꯅ ꯁꯦꯟꯅꯗꯦꯅ꯫ ꯉꯥꯟꯊꯣꯏꯅ ꯌꯥꯝꯅ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯣꯏꯕꯤ ꯍꯦꯟꯅ ꯃꯊꯥ ꯁꯥꯏ꯫ ꯃꯃꯥꯏꯒꯗꯣ ꯁꯨꯛꯂꯒ ꯌꯥꯝꯅ ꯁꯦꯔꯤꯌꯁ ꯇꯥꯅ ꯍꯪꯂꯛꯏ꯫ ꯇꯥꯃꯣ ꯂꯟꯁꯦ ꯍꯤꯗꯥꯛꯀ ꯌꯥꯝ ꯊꯛꯄ꯭ꯔꯣ ꯍꯥꯏꯁꯦ? ꯈꯔ ꯑꯗꯨꯝ ꯊꯛꯄꯅꯤ꯫ ꯑꯁ ꯑꯩꯗꯤ ꯑꯝꯇꯁꯨ ꯈꯪꯗꯦ꯫ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯇꯥꯃꯣ ꯁꯦꯟꯅꯕ ꯉꯝꯃꯔꯣꯏꯀꯣ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯁꯦꯟꯅꯖꯔꯣ꯫ ꯊꯣꯏꯕꯤ ꯃꯃꯥꯏꯒꯗꯣ ꯄꯨꯡꯁꯨꯛ ꯁꯨꯈ꯭ꯔꯦ꯫ ꯂꯟꯆꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯁꯥꯎꯅꯤꯡꯕꯅ ꯃꯆꯤꯟꯗꯨ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩ꯫ ꯍꯤꯗꯥꯛ ꯊꯛꯏ ꯍꯥꯏꯕꯁꯨ ꯑꯩꯉꯣꯟꯗ ꯀꯝꯇ ꯍꯥꯏꯗꯣꯛꯇꯦꯅꯦ ꯑꯗꯨꯒ ꯌꯨꯝꯗ ꯈꯟꯖꯤꯜꯂꯛꯀꯅꯤ ꯈꯪꯗꯈꯩ ꯄꯥꯔꯇꯤꯒ ꯇꯧꯔ ꯂꯩꯗꯅ꯫ ꯉꯥꯟꯊꯣꯏ ꯃꯩ ꯍꯦꯟꯅ ꯍꯥꯞꯆꯤꯜꯂꯤ꯫ ꯃꯃꯥꯏꯒꯗꯣ ꯁꯛꯐꯝ ꯁꯨꯡꯍꯣꯡ ꯍꯣꯡꯗ ꯌꯥꯝꯅ ꯁꯦꯔꯤꯌꯁ ꯇꯥꯅ ꯃꯈꯥ ꯇꯥꯏ꯫ ꯄꯨꯡꯁꯨ ꯊꯦꯡꯖꯤꯜꯂꯤ ꯐꯣꯟ ꯇꯧꯔ ꯀꯧꯁꯤꯟꯖꯧꯀꯣ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯅꯨꯄꯥꯅ ꯍꯟꯖꯤꯜꯂꯛꯀꯅꯤ ꯈꯪꯗꯈꯩ ꯉꯥꯎꯔꯒ ꯂꯩꯕꯁꯦ ꯃꯇꯨꯡꯗꯁꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯉꯥꯎꯒꯜꯂꯦꯅ ꯍꯥꯏꯅꯕꯅꯤ꯫ ꯍꯥ ꯑꯁꯦꯡꯕꯩꯅꯤ ꯑꯩꯗꯤ ꯋꯥꯔꯦ ꯇꯨꯝꯃꯨꯔꯒꯦ꯫ ꯅꯪꯅ ꯊꯣꯛꯄ ꯎꯄꯥꯏ ꯑꯃ ꯇꯧꯔꯒꯅꯦ ꯑꯗꯨꯝ ꯀꯧꯁꯤꯜꯂꯨ ꯏꯃꯥꯅ ꯈꯪꯗ꯭ꯔꯤꯉꯩꯗ꯫ ꯒꯨꯗ ꯅꯥꯏꯠ ꯏꯅꯝꯃ ꯒꯨꯗ ꯅꯥꯏꯠ꯫ ꯒꯨꯗ ꯅꯥꯏꯠ꯫ ꯊꯣꯏꯕꯤ ꯃꯊꯥ ꯐꯖꯅ ꯁꯥꯔꯦ꯫ ꯊꯕꯛꯇꯨ ꯐꯠ ꯂꯣꯏꯁꯤꯜꯂꯒ ꯀꯥꯗ ꯄ꯭ꯔꯞ ꯀꯥꯈ꯭ꯔꯦ꯫ ꯍꯦꯛ ꯆꯪꯂꯛꯄꯒ ꯃꯃꯥꯏꯒꯗꯣ ꯁꯨꯛꯇꯣꯛꯇꯨꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯂꯩ꯫ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯍꯤꯗꯥꯛ ꯊꯛꯏ ꯍꯥꯏꯕꯁꯨ ꯑꯩꯉꯣꯟꯗꯒ ꯍꯥꯏꯗꯣꯛꯇꯦ꯫ ꯑꯩꯅ ꯌꯥꯅꯤ ꯌꯥꯔꯣꯏ ꯍꯥꯏꯕꯒ ꯑꯝꯇ ꯈꯟꯗꯦꯕ꯫ ꯉꯥꯏꯍꯥꯛ ꯃꯌꯥꯝꯒ ꯄꯨꯜꯂꯁꯨ ꯐꯠ ꯍꯟꯖꯤꯜꯂꯛꯄ ꯌꯥꯏꯗꯅ꯫ ꯃꯥꯕꯨ ꯀꯩ ꯄꯜꯒꯁꯨ ꯁꯥꯎꯕ ꯐꯠꯇ꯭ꯔꯤꯕꯅꯤ꯫ ꯁꯥꯎꯕ ꯐꯅꯕ ꯑꯩꯈꯣꯏꯅꯤ ꯆꯪꯗꯅ ꯍꯣꯠꯅꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯁꯤꯗ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯎꯅꯕ ꯊꯕꯛ ꯇꯧꯋꯦꯕ꯫ ꯑꯩꯕꯨ ꯍꯦꯟꯅ ꯃꯊꯥ ꯁꯥꯅꯕ ꯁꯤꯜꯂꯤꯅꯤ ꯃꯥꯒꯤꯁꯦ꯫ ꯈꯪꯗꯦ ꯅꯨꯡꯉꯥꯏꯅ ꯉꯁꯤꯗꯤ ꯆꯪꯈꯤꯁꯅꯨꯕꯅ꯫ ꯋꯥꯁꯦ ꯍꯥꯏꯔꯒ ꯊꯣꯏꯕꯤ ꯃꯃꯥꯏꯒꯗꯣ ꯁꯨꯛꯇꯣꯛꯂꯒ ꯐꯃꯨꯡ ꯃꯆꯤꯗ ꯐꯝꯂꯒ ꯂꯟꯆꯥ ꯆꯪꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩ꯫ ꯋꯥꯈꯜꯁꯨ ꯃꯌꯥꯝ ꯑꯃ ꯈꯜꯂꯤꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯏꯕꯤ ꯂꯩꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯤ꯫ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯐꯣꯟꯗꯣ ꯍꯥꯡꯗꯣꯛꯂꯒ ꯂꯟꯆꯥꯕꯨ ꯀꯣꯜ ꯇꯧꯁꯤꯟꯈ꯭ꯔꯦ꯫ ꯁꯣꯝꯗ ꯂꯟꯆꯥ ꯃꯃꯥꯟꯅꯕꯁꯤꯡꯗꯣ ꯊꯤꯟꯗꯣꯛꯄ ꯊꯣꯛꯂꯛꯏ꯫ ꯚꯥꯏ ꯋꯟꯁ ꯑꯒꯦꯟ ꯍꯦꯄꯤ ꯃꯦꯔꯤꯠ ꯂꯥꯏꯐ꯫ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏ ꯋꯥꯗꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯜꯂꯨ ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯦ ꯍꯥꯏꯔꯒꯗꯤ ꯅꯨꯄꯤ ꯂꯨꯅ ꯇꯧ ꯁꯤ ꯈꯛꯇꯅꯤꯀꯣ꯫ ꯍꯣꯏ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ꯫ ꯉꯥꯡꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯂꯟꯆꯥꯒꯤ ꯐꯣꯟ ꯂꯥꯛꯄꯗꯨꯗ ꯐꯣꯟꯗꯨ ꯄꯣꯀꯦꯠꯇꯒꯤ ꯂꯧꯊꯣꯛꯂꯒ ꯌꯦꯡꯉꯤ꯫ ꯊꯣꯏꯕꯤ ꯑꯣꯏꯔꯝꯕꯗꯨꯗ ꯂꯟꯆꯥ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯈꯖꯤꯛ ꯍꯟꯗꯣꯔꯛꯂꯒ ꯄꯥꯏꯈꯠꯂꯤ꯫ ꯁꯣꯝꯗ ꯊꯣꯏꯕꯤꯗꯤ ꯉꯥꯟꯊꯣꯏꯅ ꯍꯨ ꯀꯥꯝꯁꯤꯜꯂꯝꯕꯗꯨꯒꯤ ꯁꯥꯎꯅꯤꯡꯅ ꯀꯣꯜ ꯇꯧꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯁꯥꯎꯕꯅ ꯃꯥꯡ ꯊꯥꯕ ꯍꯧꯔꯛꯏ꯫ ꯍꯜꯂꯣ ꯇꯥꯃꯣꯂꯥꯜ ꯃꯌꯥꯝꯒꯁꯨ ꯃꯍꯤꯡ ꯆꯨꯞꯄ ꯑꯃ ꯂꯩꯔꯒ ꯍꯥꯏꯔꯣ꯫ ꯈꯣꯟꯗꯥ ꯑꯗꯨꯗ ꯂꯟꯆꯥ ꯅꯥꯀꯣꯡ ꯃꯌꯥꯗ ꯊꯝꯂꯝꯕ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯏꯉꯛ ꯉꯛꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯇꯞꯅ ꯆꯪꯉꯛꯑꯒꯦ꯫ ꯄꯨꯡꯁꯦ ꯀꯌꯥ ꯇꯥꯔꯒꯦ ꯌꯦꯡꯉꯣ꯫ ꯆꯪꯉꯛꯑꯦꯃꯤ꯫ ꯋꯥꯔꯤꯅ ꯂꯟꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯛꯅꯕ ꯍꯧꯏ꯫ ꯑꯩꯁ ꯑꯣꯟꯊꯣꯛꯅ ꯊꯨꯈ꯭ꯔꯦꯗ ꯃꯦꯖꯔ ꯁꯥꯍꯦꯕ꯫
luhongba numidangdagi hawna senaba hawkrene se. mayamdo parigi phagi aduda lanchabu yenglaga loina noi. Lanchasu ikaibadu khangi. Somda thoibisu machindu ngangba lepte. Minute mangagi manungda jangaltradi aidi runggi thonggase loilon siladawni ko. Thoibi la imi amta ngaikhu. Parisu nakaldagi thoibi tanaba hekta laushili. Thoibi Major sahib se jangalage. Lancha phone du fat handoklaga pari da munna yengi. Matawadu da parisu hena nokningle. Machin khumlaga tik tik nokduna le. Lancha di pakhatpana nokpaga mata changre. Phone da unsilaga laikre. Mayam se janakidawri jangalage mi. Yam thuna lakjo ko minute manga haisani di. Hoi hoi minute manga. Mayamda lanchagi matawdada nokmi tawraga thokre. Lanchasu mayam hek hanakhibaga khonglei thuna imungda prarap changle. Nganthoidu thawoina mabungi mataw yengnungbagi sofada phamlaga mabung hanjilakpa ngairaga leibani. Lanchana hek changlakpaga mamana thoglakpaga mayoknakre. Machani pana hobe changlaklibado khangjadaba mamade wari haure. Mayamdi hanakrabro ibungo. Hoi ma. Hayengi nonganbagi lakpada chakhaubagi wa haina haugadawbani. Napana chakhaubagi waina sel kaya hapkisigi haibani ne. Awi ma. Kaya no haibado pabungi magatanaraga adum hapkro. Aduda makhoi romdagi wa amaso hangnadragadi akhoina adu khaina hekta hairubadusu amuk phajaroidaba leine. Lancha khudang gharidu thangatlaga pung yengi. Mamana nganglibadu changdre mathakta kaningbana makhongdo lepham ama khangdre. Awi ma. Adum khanara lori kaidawrage. Nganthoidi mabungi matawaduda nokningbana machin khumlaga khangi. Mamadi nena tana makhatai. Hayeng ayukto napaga puna phaminaraga punna hek khanaba haiduni. Oh, hoi ma. Nganthoi mabungi matawdu yengba ngamdre. Nokmi tawraga mamagi wado marak thale. Ima, hayeng hainarase tamo suwaramani wari makha tawranu. Hojik khare som imana haibani ne. Ima sidi tamo se thoibina thonglon sinkhibana hankrani wari do ko noina tawroba. Haima masidi eba mabung sida haini hairoi khangdine se. Ma. Hayeng oina ninadana hainarase. Hoi chango. Lancha wase hairamlaga mathakta prabab kakre. Nganthoi haujiktada makhol thokna noktuna leihawi. Matawududa mamai hema nganthoigi manakta changlaklega ngangba hawi. Hai, nabungda karino nangna hairido. Ngangni ngangoiga amata khangdini na. Ima, thoibido aina hu kamsilambani. Adugini tamona hatho adu changaido. Mana khangdabagi abu pharaga wari tawra leire. Haima, nangdi kari haijanbiramiba. Khara samlaknarambani. Koi tamogi mawangsina hena nokningkre aidi. Masidi eba. Yare nangsu tumuro chalo. Isudi tumhaurabro. Mapaga tumhaure. Yare nabungi mataw yenga leiranu. Tumuro chalo ne. Nganthoi noktana kada changkre. Mama hemasu nokninglura male. Nokmi tawraga machinda murum solaga leihawi. Ngawida aigi chagai mogase. Hojikti kari tawruni. Ichai mogi mataw yenglaga lianba haiduni. Lancha kada prabab changlai. Bedroom da hek changlakpaga thoibido dressing table manakta phamlaga siriba sana likon mayamdo lokthokduna leirami. Lancha tapna changsilai. Adubu thoibina mingseldagi mamaigado suktoklaga yenglakpaduda khara kijana tapna changsilai. Aduga thoibibu themba hawi. Minute mangagi mamangda nangnabadi changpani. Aduda makhada imanamo ngaktang wari tawra leibagi change haibado nunghaitabai tawbani. Thoibi khumde khudangda siriba khujiyadu lokthoknaba hotnai. Lancha thoibigi manak changsili maninglomdagi konsilake tawi. Adubu thoibina masagadu leithoklaga leikhibaduda Lancha wakhatna makhatai. Masaina changakpa yarabani. Mayamda sum chatabaduda chalo haibadu phazamandabai tawbani. Hidakto mayam ama thabanina nisa kabadu
ꯋꯥꯔꯤ ꯂꯣꯏꯁꯤꯟꯕ ꯍꯩꯇꯕꯒꯤ ꯂꯩꯕ ꯑꯣꯏꯔꯝꯒꯅꯤ ꯈꯪꯉꯤ. ꯍꯩ ꯊꯛꯇꯦꯍꯦ. ꯊꯛꯑꯝꯃꯔꯣꯏ ꯌꯥꯝꯅ. ꯊꯥꯖꯗ꯭ꯔꯒ ꯌꯦꯡꯖꯧꯗꯣ ꯃꯅꯝ ꯅꯝꯕ꯭ꯔꯥꯅ. ꯋꯥꯁꯦ ꯍꯥꯏꯔꯒ ꯂꯟꯆꯥ ꯊꯣꯏꯕꯤꯕꯨ ꯃꯅꯤꯡꯗꯒꯤ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯦ. ꯊꯣꯏꯕꯤꯁꯨ ꯁꯥꯎꯁꯤꯟꯅꯔꯒ ꯍꯥꯏꯔꯛꯏ. ꯍꯤꯗꯥꯛ ꯁꯨꯡꯊꯛ ꯊꯛꯇꯕ꯭ꯔꯥꯅꯦ ꯇꯥꯃꯣ ꯂꯟꯕꯣ? ꯄꯦꯛ ꯑꯅꯤ ꯈꯛꯇꯪꯗꯤ ꯊꯛꯂꯤ. ꯄꯦꯛ ꯑꯅꯤ ꯈꯛꯇꯪ ꯀꯥꯏꯅ ꯑꯩ ꯑꯁꯦꯡꯕ ꯂꯣꯏ ꯈꯪꯉꯤꯀꯣ. ꯑꯁꯦꯡꯕꯩꯅꯤ ꯃꯤ. ꯁꯤ ꯁꯨꯄꯔꯤꯅꯤ ꯌꯥꯗꯕꯩ ꯊꯛꯄꯅꯤ. ꯊꯥꯖꯗ꯭ꯔꯒ ꯃꯅꯝ ꯅꯝꯖꯧꯗꯣ. ꯌꯥꯔꯦ. ꯏꯃꯥꯕꯣꯛꯅ ꯑꯩꯉꯣꯟꯗ ꯉꯥꯡꯅꯕ ꯁꯤꯟꯒꯅꯨ ꯇꯥꯃꯣ ꯂꯟ. ꯑꯦ ꯏꯃꯥꯗꯤ ꯀꯩꯒꯤ ꯅꯉꯣꯟꯗ ꯉꯥꯡꯗꯣꯏꯕ? ꯇꯥꯃꯣ ꯂꯟꯕꯨ ꯐꯖꯅ ꯁꯦꯟꯅꯗꯦꯅ ꯏꯃꯥꯕꯣꯛꯅ ꯉꯥꯡꯉꯗꯤ. ꯉꯥꯡꯉꯣꯏꯗ. ꯏꯃꯥꯗꯤ ꯑꯩ ꯍꯤꯗꯥꯛ ꯊꯛꯏꯁꯨ ꯈꯪꯉꯝꯃꯣꯏ. ꯅꯍꯥꯟꯈꯩ ꯏꯃꯥꯕꯣꯛꯅ ꯑꯗꯨꯝ ꯁꯦꯟꯅꯩ ꯍꯥꯏꯔꯤꯁꯤꯗꯤ. ꯀꯅꯥꯅ ꯍꯥꯏꯕ? ꯉꯥꯟꯊꯣꯏꯅ. ꯂꯟꯆꯥ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯇꯥꯔꯦ. ꯉꯥꯟꯊꯣꯏꯅ ꯊꯣꯏꯕꯤꯗ ꯁꯥꯟꯅꯔꯦ ꯍꯥꯏꯕꯗꯨ. ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯅꯨꯡꯉꯥꯏꯅꯩꯅꯦ. ꯀꯩꯗꯧꯔꯒꯦ? ꯉꯥꯟꯊꯣꯏꯗ ꯑꯃꯨꯛ ꯉꯥꯡꯕꯤꯒꯦ ꯍꯥꯏꯔꯣ? ꯉꯥꯎꯕꯅ ꯇꯥꯃꯣ ꯂꯟꯅ ꯉꯥꯎꯔꯦ. ꯑꯗꯨꯒ ꯉꯥꯟꯊꯣꯏꯗꯒ ꯑꯃꯨꯛ ꯉꯥꯡꯕꯒ ꯌꯥꯎꯔꯦꯀꯣ. ꯉꯥꯟꯊꯣꯏꯅ ꯀꯩꯀꯩ ꯍꯥꯏꯖꯤꯜꯂꯝꯃꯤꯕ? ꯀꯩꯝ ꯍꯥꯏꯔꯝꯗꯦ. ꯑꯁꯦꯡꯕ ꯍꯥꯏꯌꯨꯗ. ꯉꯥꯟꯊꯣꯏꯅ ꯁꯣꯏꯗꯅ ꯀꯩꯀꯩꯅꯣ ꯍꯥꯏꯖꯤꯜꯂꯝꯒꯅꯤ ꯈꯪꯉꯤ. ꯇꯥꯃꯣ ꯂꯟꯅ ꯍꯤꯗꯥꯛ ꯊꯛꯑꯒ ꯌꯨꯝꯗ ꯍꯟꯖꯤꯟꯅꯦ ꯍꯥꯏꯕ ꯈꯪꯗ꯭ꯔꯗꯤ ꯏꯃꯥꯕꯣꯛꯅ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯉꯥꯡꯒꯅꯤꯅ ꯍꯥꯏ. ꯏꯃꯥꯕꯣꯛꯀ ꯏꯄꯜꯒꯗꯤ ꯁꯥꯎꯕ ꯐꯥꯎꯍꯜꯂꯝꯈꯤꯔꯣꯏ. ꯑꯗꯨꯒ ꯇꯥꯃꯣ ꯂꯟꯅ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯇꯧꯔꯗꯤ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ? ꯉꯥꯟꯊꯣꯏꯅ ꯁꯥꯟꯅꯕꯤꯔꯒ ꯅꯪꯗꯤ ꯑꯗꯨꯁꯨ ꯈꯪꯗꯕ. ꯀꯥꯏꯗ ꯁꯥꯟꯅꯔꯤꯕ? ꯁꯥꯟꯅꯩꯁꯤꯗꯤ. ꯑꯩꯕꯨ ꯍꯤꯗꯥꯛ ꯌꯥꯝ ꯊꯛꯄꯗꯧꯅ ꯅꯪꯉꯣꯟꯗ ꯍꯥꯏꯖꯤꯜꯂꯝꯃꯤꯁꯤꯗꯤ. ꯃꯥꯅ ꯉꯥꯡꯒꯅꯤ ꯀꯥꯏꯅꯒ ꯗꯞ ꯇꯧꯔꯒ ꯅꯪꯉꯣꯟꯗ ꯀꯤꯍꯜꯂꯝꯃꯤꯗꯣ ꯁꯥꯟꯅꯩꯅꯤ. ꯑꯁꯦꯡꯕꯒꯤ ꯇꯥꯃꯣ ꯂꯟ ꯅꯪ ꯍꯤꯗꯥꯛ ꯃꯌꯥꯝ ꯑꯃ ꯊꯛꯄ꯭ꯔꯣ? ꯊꯛꯇꯦꯗ. ꯁꯨꯝ ꯃꯌꯥꯝ ꯄꯨꯟꯕꯗꯨꯗ ꯁꯨꯝ ꯊꯛꯑꯣꯏ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝ ꯆꯪꯗꯅ ꯈꯥꯏꯔꯅꯤꯅ ꯈꯔ ꯄꯥꯏꯕꯩ ꯋꯥꯅꯤ. ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯣꯏꯅ ꯁꯨꯝ ꯊꯛꯇꯣꯏꯔ ꯃꯇꯨꯡꯗꯁꯨ? ꯅꯪꯅ ꯊꯛꯀꯅ ꯍꯥꯏꯔꯗꯤ ꯊꯛꯑꯔꯣꯏ. ꯑꯗꯣ ꯃꯔꯛ ꯃꯔꯛꯇꯗꯤ ꯇꯉꯥꯏ ꯐꯗꯅ ꯈꯔꯗꯤ ꯊꯛꯀꯦ. ꯌꯥꯕ ꯅꯠꯇ꯭ꯔꯣ? ꯈꯔꯗꯤ ꯀꯥꯏꯅꯒ. ꯄꯦꯛ ꯀꯌꯥꯗꯤ ꯌꯥꯗꯣꯏꯅꯣ? ꯑꯗꯨ ꯍꯥꯏꯌꯨ. ꯑꯝꯇ ꯌꯥꯔꯣꯏ. ꯑꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯊꯣꯏꯕꯤ? ꯌꯥꯔꯣꯏ. ꯄꯦꯛ 5. ꯁꯨꯡꯌꯥ ꯌꯥꯔꯣꯏ. 2. ꯑꯗꯨꯁꯨ ꯌꯥꯔꯣꯏ. 3. ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ. 2. ꯌꯥꯔꯣꯏ ꯑꯗꯨꯁꯨ. 2. ꯄ꯭ꯂꯤꯖ. ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ ꯇꯥꯃꯣ ꯂꯟ. ꯍꯣꯏ ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯊꯛꯑꯔꯣꯏ. ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯁꯨ ꯌꯥꯕ ꯇꯥꯕ. ꯈꯨꯖꯤꯁꯦ ꯂꯧꯊꯣꯛꯄ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ. ꯋꯥꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯤꯒꯤ ꯈꯨꯠꯇꯨ ꯊꯥꯡꯒꯠꯂꯒ ꯈꯨꯗꯥꯡꯗ ꯁꯩꯔꯤꯕ ꯈꯨꯖꯤ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯂꯧꯊꯣꯛꯄꯤ. ꯊꯣꯏꯕꯤꯁꯨ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯦ. ꯂꯟꯆꯥꯅ ꯇꯧꯔꯤꯕꯗꯨ ꯑꯗꯨꯃꯛ ꯌꯥꯏ. ꯏꯀꯥꯏꯕꯤꯕ ꯅꯠꯇꯦ. ꯍꯤꯗꯥꯛꯀꯤ ꯃꯅꯤꯜꯒ ꯃꯣꯡ ꯍꯥꯗꯕ ꯋꯥ ꯉꯥꯡꯒꯟꯗꯕ ꯅꯤꯄꯥꯁꯤ ꯃꯃꯥꯏ ꯀꯟꯕ ꯏꯀꯥꯏ ꯈꯪꯗꯕ ꯂꯝꯍꯦꯟꯕ ꯅꯤꯄꯥꯁꯨ ꯑꯣꯜꯂꯦ ꯊꯣꯏꯕꯤꯒꯤ ꯃꯐꯝꯗꯗꯤ. ꯃꯇꯧ ꯑꯗꯨꯗ ꯊꯣꯏꯕꯤꯗꯤ ꯏꯀꯥꯏꯖꯅ ꯂꯩꯊꯣꯛꯅꯕ ꯍꯣꯠꯅꯩ. ꯑꯗꯨꯕꯨ ꯂꯟꯆꯥꯅ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯊꯝꯈ꯭ꯔꯦ.